Nagalamaromda Manipur ki Chief Minister Yumnam Khemchan gangarang Guwahati da unaraga Wari Shanakhiba Aduda karigumba makhal Amatta gi Warep Louba Nattraga Shanakhiba Wapham Amatta Leikhide haina Kukijo Gowns Council KZC gi maikaidigi phongdorakli Hiramasigi matangda KZC gi information and publicity na thadorakpa cherolaman hai ngarang ihan hanba oina Manipur lenga ke Chief Minister Yumnam Khemchan na luchingduna KZC gi luchingba singa Guwahati da Wari Sanakhe Numidang pung taretagi haukiba Wari sanaba adu pung amaga minute nifu mangarom chathaki chahi ahum faraglaba maitay amasung kukijo anigi marakta thokliba irang asida ihan hanba oina lenga ka Wari sanakiba adu singtha ningai oiba khongthang amani ngarangi mifam aduda KZC gi maikaidagi Chief Minister Khemchan tongan ba Wapham kaya pukhatki maru oina kuki amasung tangkhul anigi marakta thokliba irang asi laksin nanaba amadi irang asigi wahan thok Leiba amadi tungkoina chatnagadaba warushin ama puraknaba amasung victim singda achumba wayel fanghanabagi matangda Chief Minister da taksinke Wapham sing adu Chief Minister na pukning changna tabibaga loinana lumna lauki amaromda maitay amasung kukijo anigi maragda thokliba irang asigi political gi oiba warushin ama puraktriba fawba buffer zone sing ningthina ngak senanabagi maru oiba Wapham su Chief Minister da khanghanke loinana haujik sathariba sugi wari Sanaba asi kumang chausal handuna chaba warushin ama puraktuna reason asida tungkoi na chatnagadaba tangdulay taba purakna nabigi matangdasu sandok na thamke Wapham singadu taraba matungda Chief Minister Khemchan na Manipura mahusagi tangdulay taba hanjilak nabigi matangda lengaga sinapaikhatliba thabak thoram kayagi matangda marikchum na thamke Loinana hauziki luraba tanfam asida KZC na achoba khongthang ama thangduna maru oiba thodang ama laurakpa asigi damaksu mahakna thagatpa phongdokhe pumnamak sing asi oiduna su ngarangi Wari sanaba aduda karigumba makhal amatagi Warep Nattraga na yanaba purakpadi Leikhide haina KZC ki cherol sina makhatari